Campaign for Just and Fair Delimitation JFD na Census Boycott tawkraba matung mahiroi singsu yauksilaktuna kongjang changsinba hokre. Kongjang asigi saruk ama oina TZ Higher Secondary School gi mahiroi singna lambi da thoraktuna protest tawki. JFD student wing gi lamjing makhada chathakiba protest aduda masing yamlaba school asigi mahiroi singna human chain semduna JFD na census boycott tawba maram chai. Manipur da NRC update tawdriba fawba census tawba yaroi. IDP sing masagi mayumda handriba fawba census tawba yaroi haiba kholaw sing lawki. Mahiroi sing na lambi da thoraktuna protest tawragani haibagi itil fangbadagi. Manipur Police Commando amadi Central Forcing TZ Higher Secondary School gi gate mamangda sangduna mahiroi sing thoraktanaba ngaiduna laiki adubu. Mahiroi sing na democratic oiba mawangda human chain semduna changsilliba khongjang aduda pamdaba thogdok thoraktanaba kupsen senaduna laiki. Protest aduga mari lainana JFD student wing gi thomi naurem wangambana hai JFD amadi miyamna NRC update tawraba matung census taunaba haizabada tabi raktabadagi census boycott tawkraba matung mahiroi singna khongjang changsilakpane miyamna lawbada tabi daba haibasi hauzik leiriba leingak asi lamdamasigi yelhomi singgi kangkhul muthatnaba hotnabagi mami tare JFD gi oinadi Manipur NRC update tawdriba fawba census tawba yaroi haiba firep hongba leiroi mahiroi khunai nasu khongjang asida mapung fana saugatuna yelhomi kannaba amadi Manipur gi apunbagi saptam kannaba firep lauminasi haina phongtokhe Irisha ifurupsa kya amana ngasi relief camp jida saidangduna ngasi yellow furupsa hoiriba kya amana leiraga ngasi yungkok thigani adusu ngasi relief camp jida leiriba house number na singiba si myam jida yumfom moiraga thigani habse aduki mati laibak tibani aikoi gi yellow furup singjibu muthatnabagi damakta changjallabra haibadu JFD student wing maikai dagi hangjari loina na laingak na tongan ba ihau kaya ama mahiroi khunai dagi laiba myam digi lachingai chida ngasi gi laingak suli pai riba jina athuba matamda chapsaba decision ama lepaga punna thingina si habdu thamjage amadi mahiroi singna kholaw ji kak law nattana laingak sigi oiriba institution na singba Manipur pumbada agitation na singba hena paksana sandorkani amadi thawai bukta kalakani ab mitomian chakya leringai sida census tawrni hain tajaruna NRC tawdringai di akhoi census tawba yaroi haina protest tawjabani kaigumba akhoina haijariba akhoi gi voice e government tabi da bataragadi makhatabada akhoi khongjang kya ama changsalakani haina haijari Nakalarom Amarom BT Road Talaiba Johnstone Higher Secondary School gi mahirois amasung oja sing nasu JFD gi census boycott sogatuna human chain semduna khongjang changsinkre khongjang asida sarukya kiba mahiroi amadi oja sing na no NRC no census haibu kholaw sing lawki